ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯌꯥꯝꯅ ꯑꯩꯒꯤꯅ ꯑꯌꯨꯛꯅꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗꯒꯤ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯁꯤꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯁꯤꯗ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯁꯟꯁꯤ ꯑꯩ ꯆꯦꯛ ꯇꯧꯖꯒꯦ ꯑꯩꯅ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯀꯚꯔ ꯇꯧꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯄꯨꯝꯅꯃꯛꯇ ꯑꯩꯍꯥꯛꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕꯁꯤ ꯍꯥꯟꯅ ꯅꯍꯥꯟꯃꯨꯛꯀꯤ ꯁꯟꯗꯦꯗ ꯄꯥꯖꯈ꯭ꯔꯕ ꯏꯃꯥ ꯅꯪꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨꯒ ꯃꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯅ ꯂꯤꯁꯅꯔꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯁꯨ ꯃꯄꯨꯡ ꯐꯥꯈꯤꯗꯕ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯗꯒꯤꯁꯨ ꯂꯣꯏꯔꯛꯄꯒꯤ ꯁꯔꯨꯛꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯉꯥꯡ ꯏꯕꯨꯡꯉꯣꯅ ꯏꯕꯤꯔꯛꯄ ꯏꯃꯥ ꯅꯪꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡꯁꯤ ꯑꯩ ꯄꯥꯊꯣꯛꯆꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯍꯥꯎꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯗ ꯑꯗꯨꯝ ꯆꯥꯗꯅ ꯂꯩꯔꯒꯗꯤ ꯃꯍꯥꯎꯁꯤ ꯈꯤꯇꯪ ꯆꯝꯃꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯅꯤꯅ ꯏꯕꯤꯔꯝꯕ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯇꯪꯒ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯁꯨ ꯁꯦꯌꯔ ꯇꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚꯁꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯌꯥꯝꯅ ꯏꯟꯇꯔꯦꯛꯇꯤꯚ ꯁꯦꯁꯟ ꯑꯣꯏꯕꯁꯤ ꯏꯃꯥꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯃꯐꯝ ꯃꯅꯤꯄꯨꯔꯗꯒꯤꯗꯪ ꯅꯠꯇꯕ ꯃꯐꯝ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯇꯥꯖꯔꯤ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯇꯥꯔꯤ ꯀꯥꯏꯅ ꯃꯦꯁꯦꯖ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯇꯨ ꯑꯗꯨꯝ ꯏꯕꯤꯌꯨ ꯑꯗꯣ ꯑꯍꯥꯟꯕꯗ ꯏꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯗꯔꯁ ꯗꯦꯗ ꯌꯥꯝꯅ ꯐꯖꯅ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕ ꯏꯃꯥ ꯅꯪꯒꯤ ꯍꯥꯏꯔꯤꯕ ꯄꯣꯏꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯄꯥꯕꯤꯅꯤ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯤꯅꯤꯡ ꯑꯗꯨꯒ ꯈꯤꯇꯪ ꯅꯩꯅꯕ ꯑꯗꯨꯁꯨ ꯇꯥꯖꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯔꯒ ꯏꯃꯥꯗ ꯄꯤꯖꯔꯒꯦ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯔꯒꯦ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡꯒꯤ ꯄꯨꯡꯐꯝꯅꯤ ꯃꯆꯥ ꯃꯁꯦꯜ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯕꯗꯒꯤ ꯍꯧꯔꯛꯄ ꯃꯩꯅꯥ ꯀꯨꯝꯖꯥ ꯀꯌꯥ ꯃꯩꯋꯥꯏꯔꯛꯂꯕꯤ ꯏꯃꯥ ꯅꯪꯒꯤ ꯆꯥꯡꯌꯦꯡꯁꯦ ꯄꯣꯂꯣꯏ ꯅꯠꯇꯦ ꯑꯍꯧꯕꯒꯤꯅꯤ ꯂꯩꯀꯥꯡ ꯆꯥꯔꯕ ꯏꯇꯤꯍꯥꯁꯀꯤ ꯀꯥꯟꯅꯗ꯭ꯔꯕ ꯀꯨꯌꯣꯝꯕꯨ ꯁꯦꯒꯥꯏꯔꯒ ꯇꯅꯧꯕ ꯃꯌꯣꯟ ꯑꯃ ꯆꯣꯡꯈꯠꯂꯛꯅꯕ ꯅꯠꯇꯦ ꯏꯅꯥꯏ ꯇꯥꯟꯅꯅꯕꯒꯤ ꯅꯄꯥꯛ ꯂꯦꯞꯅꯅꯕꯒꯤ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟ ꯂꯩꯈꯥ ꯇꯥꯍꯟꯅꯅꯕꯒꯤ ꯀꯗꯥꯏ ꯅꯪꯒꯤ ꯈꯨꯠ ꯂꯩꯔꯦ ꯑꯩꯒꯤ ꯈꯨꯠ ꯏꯀꯥꯏꯔꯁꯅꯨ ꯖꯤꯁꯨ ꯑꯜꯂꯥ ꯁꯅꯥꯃꯍꯤ ꯀ꯭ꯔꯤꯁꯅ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯄꯤꯕ ꯂꯥꯡꯉꯣꯟꯒꯤꯗꯃꯛ ꯍꯦ ꯅꯝꯕ ꯆꯔꯨꯔꯦꯟ ꯅꯥꯊꯩꯔꯣ ꯑꯃꯟꯕ ꯏꯇꯤꯍꯥꯁꯀꯤ ꯆꯦꯜꯗꯒꯤ ꯅꯪꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯂꯥꯟꯗꯨꯅ ꯍꯣꯔꯤ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗꯣ ꯉꯥꯏꯔꯤꯅꯦ ꯉꯁꯤꯁꯨ ꯇꯝꯒꯤ ꯅꯃꯥ ꯀꯣꯟꯁꯕꯤꯅ ꯆꯤꯡꯒꯤ ꯃꯅꯨꯡꯗ ꯇꯝꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯍꯥꯏꯌꯨ ꯄꯣꯏꯔꯩꯇꯣꯟ ꯅꯍꯥꯛꯄꯨ ꯆꯤꯡꯃꯤꯔꯥ ꯇꯝꯃꯤꯔꯥ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯅꯍꯥꯛꯅ ꯀꯔꯤ ꯖꯥꯇꯤ ꯀꯥꯟꯅꯗꯕꯗ ꯊꯥꯒꯠꯂꯨꯏ ꯈꯥꯡꯉꯨ ꯊꯛꯄꯤ ꯂꯥꯏꯅꯤꯡꯄꯟ ꯑꯔꯦꯝꯕꯗ ꯃꯩꯋꯥꯏꯍꯜꯂꯦ ꯉꯁꯤꯗꯤ ꯁꯟꯗ꯭ꯔꯦꯝꯕꯤꯕꯨ ꯖꯒꯣꯏꯗ ꯏꯁꯩꯗ ꯂꯥꯏꯅꯤꯡꯗ ꯂꯤꯆꯠꯇ ꯑꯋꯥꯡꯕ ꯁꯪꯁꯀ꯭ꯔꯤꯇꯤꯒ ꯁꯥꯒꯣꯟꯅꯕꯅꯤ ꯆꯥꯎꯊꯣꯛꯂꯨꯉꯩ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯃꯦꯔꯥꯒꯤ ꯊꯣꯡꯃꯩ ꯒꯤꯔꯖꯥꯒꯤ ꯀꯥꯡꯁꯤ ꯑꯅꯧꯕ ꯄꯨꯟꯁꯤꯔꯣꯜ ꯁꯨꯠꯇꯥꯒꯤ ꯀꯜꯆꯔ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯥꯎꯔꯩꯃꯒꯤ ꯏꯪꯈꯣꯜꯗ ꯂꯁꯤꯡ ꯄꯣꯂꯥꯡ ꯍꯧꯔꯝꯕ
ꯀꯨꯏꯅ ꯌꯦꯟꯅ ꯁꯣꯛꯈ꯭ꯔꯦ ꯆꯍꯤ ꯆꯥ ꯀꯌꯥ ꯀꯌꯥꯗꯒꯤ ꯁꯝꯅꯔꯛꯄ ꯈꯨꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯁꯤꯜꯂꯛꯄ ꯂꯝꯂꯥꯟꯕ ꯂꯩ ꯂꯥꯎꯔꯕ ꯂꯩꯀꯛ ꯑꯃ ꯂꯥꯎꯔꯕ ꯂꯩꯀ꯭ꯔꯛ ꯑꯃ ꯑꯣ ꯀꯔꯝꯅ ꯃꯦꯟꯁꯤꯜꯂꯁꯤꯒꯦꯅꯦ ꯂꯩꯀ꯭ꯔꯛꯁꯤꯕꯨ ꯏꯄꯥꯝ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ 이두 ꯅꯤꯡꯊꯧ ꯂꯩꯇꯕꯔꯥ ꯈꯥꯝꯕꯤ ꯃꯩꯀꯜꯂꯣ ꯃꯤꯀꯞꯁꯤꯒꯤ ꯇꯨꯡꯗꯗꯤ ꯅꯪ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯏ ꯅꯪꯁꯤꯜꯂꯕ ꯏ ꯀꯪꯁꯤꯜꯂꯕ ꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯤꯒꯤ ꯀꯪꯅꯥꯏꯗ꯭ꯔꯕ ꯏꯆꯥꯎ ꯏ ꯇꯥꯟꯅꯕꯕꯨ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯑꯗꯥꯏ ꯇꯤꯡꯊꯣꯔꯛꯎꯅꯦ ꯅꯈꯨꯠ ꯌꯦꯡꯂꯛꯎꯅꯦ ꯑꯗꯨꯉꯩꯒꯤ ꯃꯤꯠꯌꯦꯡꯗꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯕꯕꯨ ꯑꯁꯨꯝꯅ ꯍꯤꯡꯃꯤꯟꯅꯕ ꯍꯧꯅꯕ꯭ꯔꯥ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯕꯕꯨ ꯑꯁꯨꯝꯅ ꯉꯥꯛꯃꯤꯟꯅꯕ ꯍꯧꯅꯕ꯭ꯔꯥ ꯑꯋꯥꯡꯕ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯅꯧꯕ ꯄꯨꯟꯁꯤꯔꯣꯜ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯟ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯁꯦꯠꯅꯅꯕ ꯐꯤ ꯂꯩꯅꯅꯕ ꯌꯨꯝ ꯑꯋꯥꯏꯕꯒꯤ ꯑꯋꯥꯏꯕ ꯉꯥꯛꯇ ꯁꯪꯍꯟꯁꯤ ꯆꯤꯡꯃꯥꯏꯁꯤꯡ ꯂꯧꯕꯨꯛꯁꯤꯡꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯁꯥꯁꯅꯨ ꯖꯒꯣꯏ ꯐꯧꯅꯥꯅ ꯂꯧꯕꯨꯛꯇ ꯅꯣꯟꯁꯅꯨꯀꯣ ꯃꯍꯩ ꯃꯔꯣꯟꯁꯤꯡꯅ ꯆꯤꯡꯃꯥꯏꯗ ꯈꯪꯒꯅꯤ ꯑꯗꯨꯇꯗ ꯏꯃꯥ ꯂꯩꯕꯥꯛ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡꯒꯤ ꯄꯨꯡꯐꯝꯅꯤ ꯅꯪ ꯑꯩꯒꯤ ꯊꯧꯔꯒꯅꯤ ꯁꯒꯣꯜ ꯈꯨꯔꯨꯞ ꯇꯤꯕꯦꯠ ꯆꯤꯡꯁꯥꯡ ꯂꯥꯟꯅ ꯌꯧꯔꯨꯒꯅꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗꯁꯨ ꯊꯝꯂꯨꯅꯕ ꯑꯅꯧꯕ ꯊꯥꯡꯐꯝ ꯄꯦꯒꯣꯗꯥꯒꯤ ꯍꯜꯂꯛꯀꯅꯤ ꯆꯤꯡꯊ꯭ꯔꯥꯎ ꯆꯧꯍꯨꯏꯒꯤ ꯃꯔꯛꯇ ꯇꯥꯔꯗꯨꯅ ꯇꯝꯅꯥꯒꯤ ꯍꯔꯤꯒꯤ ꯏꯁꯩ ꯆꯥꯏꯔꯗꯨꯅ ꯃꯦꯂꯩ ꯆꯔꯣꯡ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡ ꯑꯁꯪꯕ ꯅꯨꯡꯁꯝꯁꯤꯡꯒꯤ ꯃꯀꯣꯛꯇ ꯃꯩꯇꯩꯒꯤ ꯂꯝꯕꯨꯒꯤ ꯋꯥꯌꯦꯟꯗ ꯌꯦꯠꯅꯔꯔꯣꯏ ꯍꯟꯅ ꯂꯧꯔꯤ ꯌꯨꯝꯐꯝꯒꯤ ꯂꯧꯇꯥꯃꯤꯟꯅꯔꯕꯅꯤ ꯅꯨꯔꯥꯕꯤ ꯇꯥꯡꯈꯨꯜ ꯌꯥꯜꯂꯗꯨꯅ ꯏꯄꯥꯝ ꯂꯧ ꯏꯄꯨ ꯂꯧ ꯇꯨꯡꯒꯤ ꯆꯥꯔꯨꯜ ꯁꯨꯔꯨꯜꯒꯤ ꯃꯉꯥꯜ ꯅꯥꯏꯔꯒꯅꯤ ꯃꯦꯔꯥꯒꯤ ꯊꯥꯎꯃꯩ ꯊꯣꯔꯛꯂꯒꯅꯤ ꯅꯨꯡꯁꯥ ꯂꯩꯃꯁꯨ ꯍꯧꯔꯒꯅꯤ ꯍꯟꯅ ꯂꯁꯤꯡ ꯄꯣꯂꯥꯡ ꯁꯥꯔꯒꯅꯤ ꯆꯔꯩ ꯉꯕꯣꯡ ꯑꯃꯨꯛ ꯁꯦꯒꯥꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯈꯟꯗ꯭ꯔꯦꯝꯕꯤ ꯊꯣꯔꯛꯂꯣ ꯁꯥꯔꯒꯦ ꯑꯅꯧꯕ ꯅꯍꯨꯝ ꯄꯣꯟꯗꯦ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡꯒꯤ ꯄꯨꯡꯐꯝꯅꯤ ꯏꯃꯥ ꯅꯪꯒꯤ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡꯕꯤꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 10, 2001 2001 ꯖꯨꯟꯗ ꯏꯈꯤꯕꯅꯦꯕ ꯑꯍꯣꯏ ꯑꯗꯨꯗꯤ almost 19 years ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯝ ꯁꯤꯒꯤ ꯑꯗ ꯃꯇꯥꯡꯁꯤꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅꯈꯤꯇꯪ ꯃꯌꯥꯝꯅꯁꯨꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯄ ꯀꯩꯅꯣꯁꯦ ꯁꯤꯗꯩꯁꯤꯗ ꯉꯥꯏꯔꯤꯅꯦ ꯉꯁꯤꯁꯨ ꯇꯝꯒꯤ ꯅꯃꯥꯛ ꯀꯣꯟꯁꯕꯤꯅ ꯆꯤꯡꯒꯤ ꯃꯅꯨꯡꯗ ꯇꯝꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯍꯥꯏꯌꯨ ꯄꯣꯏꯔꯩꯇꯣꯟ ꯅꯍꯥꯛꯅ ꯆꯤꯡꯃꯤꯔ ꯇꯝꯃꯤꯔ ꯅꯍꯥꯛꯄꯨ ꯆꯤꯡꯃꯤꯔ ꯇꯝꯃꯤꯔ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯅꯍꯥꯛꯅ ꯀꯔꯤ ꯖꯥꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯏ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯤꯌꯣꯔ 2-3ꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯆꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯇꯝꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯀꯕꯤ ꯁꯩꯔꯥꯡꯕ ꯀꯕꯤꯅ ꯎꯠꯄ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯃꯇꯝꯗ ꯆꯤꯡꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯇꯝꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯎ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯙꯔꯃꯅ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟꯍꯟꯈꯤꯕꯒꯤ ꯋꯥꯈꯜ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯄꯣꯏꯔꯩꯇꯣꯟ ꯅꯍꯥꯛꯄꯨ ꯆꯤꯡꯃꯤꯔ ꯇꯝꯃꯤꯔ ꯍꯥꯏꯕꯗ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯄꯣꯏꯔꯩꯇꯣꯟꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯔꯤꯕ ꯂꯣꯟꯁꯤ ꯇꯝꯃꯛꯄ ꯃꯇꯝꯗ ꯊꯣꯉꯥꯔꯦꯜ ꯍꯥꯏꯕꯗꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ ꯆꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯧꯅꯅꯤ ꯊꯣꯉꯥꯔꯦꯜꯗꯒꯤ ꯑꯁꯤꯕꯒꯤ ꯂꯥꯏꯁꯦ ꯁꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯕꯒꯤ ꯂꯥꯏ ꯖꯣꯝꯁꯦ ꯑꯩꯈꯣꯏꯅ ꯖꯣꯝ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤꯗ ꯄꯣꯏꯔꯩꯇꯣꯟꯁꯤꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯅꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ 3 ꯄꯣꯛꯏ ꯃꯈꯣꯏꯁꯦ ꯑꯗꯨꯅ ꯃꯥꯅ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯅ ꯑꯋꯥꯡꯕꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯣꯉꯥꯔꯦꯜꯁꯤꯅ
ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯁꯤꯗ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯃꯩꯇ꯭ꯔꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩ ꯁꯤꯖꯤꯟꯅꯗꯅ ꯆꯥꯔꯝꯕ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯆꯂꯧꯄꯨꯡꯗꯒꯤ ꯆꯥꯛ ꯊꯨꯝꯅꯝꯕꯤꯗꯒꯤ ꯊꯨꯝ ꯉꯥꯌꯥꯟꯗꯒꯤ ꯉꯥ ꯁꯥꯌꯥꯟꯗꯒꯤ ꯁꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯪꯉꯒ ꯆꯥꯅꯤꯡꯉꯀꯥꯟꯗ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯆꯥꯕ ꯌꯥꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗꯕꯒꯤ ꯀꯩꯅꯣ ꯑꯃ ꯎꯔꯛꯄꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯁꯦ ꯅꯪ ꯃꯩꯁꯦ ꯄꯨꯊꯣꯛꯎꯔꯣ ꯍꯥꯏꯗꯅ ꯃꯥꯅ ꯄꯥꯈꯣꯟ ꯇꯧꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯝꯕꯤꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧꯔꯒ ꯆꯥꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯄꯥꯎꯇꯥꯛ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕ ꯇꯝꯕꯤꯕꯁꯤꯗꯗꯤ ꯄꯣꯏꯔꯩꯇꯣꯟꯁꯤꯗ ꯃꯥꯏ ꯃꯌꯥꯝꯕꯁꯤꯅ ꯍꯥꯏ ꯅꯪ ꯅꯊꯟꯗ ꯆꯠꯄꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯇꯩꯃ ꯑꯃ ꯄꯨꯈꯣ ꯃꯇꯝꯗꯨꯗ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯦ ꯑꯗ ꯄꯥꯈꯪꯅꯤ ꯑꯗꯩꯗꯨꯗ ꯅꯪꯒꯤ ꯅꯇꯩꯃ ꯑꯃ ꯄꯨꯈꯣ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯃꯇꯩꯃ ꯈꯔ ꯃꯌꯥꯏ ꯑꯣꯏꯕ ꯌꯥꯝꯅꯗꯤ ꯌꯥꯝ ꯐꯕ ꯄꯨꯔꯨꯝ ꯈꯧꯖꯣꯟꯕꯤ ꯍꯥꯏ ꯑꯗꯨꯒ ꯄꯨꯔꯨꯝ ꯈꯧꯖꯣꯟꯕꯤ ꯀꯧꯏ ꯍꯧꯖꯤꯛꯀꯤ ꯃꯇꯩꯃꯁꯦ ꯑꯗꯩꯗꯨꯗ ꯃꯥ ꯄꯨꯔꯒ ꯆꯠꯂꯨ ꯍꯥꯏꯕ ꯊꯣꯡꯉꯥꯔꯦꯟꯅ ꯑꯗꯩꯗꯨꯗ ꯃꯩꯁꯦ ꯄꯨꯔꯒ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯔꯤꯕ ꯃꯩꯁꯦ ꯑꯟꯗ꯭ꯔꯣꯗ ꯃꯩꯁꯦꯡ ꯃꯩꯁꯦ ꯊꯅꯝꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯗꯒꯤ ꯍꯧꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯅꯨꯡꯗ ꯐꯨꯝꯂꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯗ ꯍꯥꯏꯖꯔꯦ ꯁꯤꯟꯇꯥꯛ ꯄꯥꯎꯇꯥꯛꯄ ꯃꯇꯝꯗꯗꯤ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯃꯇꯩꯃꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯈꯤꯇꯪ ꯎꯔꯨꯝ ꯈꯧꯖꯣꯟꯕꯤ ꯍꯥꯏꯁꯦ ꯈꯧꯒꯥꯁꯦ ꯈꯤꯇꯪ ꯆꯣꯜꯂꯒ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯍꯥꯏ ꯁꯤꯟꯇꯥꯛ ꯄꯥꯎꯇꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯃ ꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏꯝꯄ꯭ꯔꯦꯁꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯑꯗꯨ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯩꯃ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯇꯩ ꯂꯩꯃ ꯂꯩꯅꯥꯎ ꯇꯥꯕꯤꯁꯦ ꯄꯨꯔꯒ ꯆꯠꯀꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯕꯅꯗꯤ ꯂꯩꯅꯥꯎ ꯇꯥꯕꯤꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯦꯀꯣ ꯑꯇꯣꯝꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯡꯂꯦꯅ ꯃꯥꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯨꯡꯁꯤꯕꯗꯧꯅ ꯃꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯐꯔꯦ ꯅꯕꯥꯅꯤ ꯆꯠꯂꯨꯔꯣ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯇꯝꯗ ꯁꯨꯝ ꯀꯨꯝꯃꯛꯑꯒ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯟꯗ꯭ꯔꯣꯁꯤꯗ ꯆꯪꯉꯀꯥꯟꯗ ꯃꯩ ꯄꯤꯔꯝꯃꯦ ꯑꯟꯗ꯭ꯔꯣꯒꯤ ꯃꯩꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯀꯣ ꯃꯩꯁꯦꯡ ꯃꯩꯅꯤ ꯃꯇꯝꯗꯨꯒꯤ ꯉꯜꯂꯤꯕ ꯃꯇꯝꯗꯨꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩꯁꯦ ꯀꯥꯝꯃꯒ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯒ ꯇꯧꯔꯤꯁꯤ ꯇꯧꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯁꯥꯔꯁ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯍꯪꯉꯤ ꯑꯍꯟꯁꯤꯡꯗ ꯑꯗꯣ ꯃꯇꯝꯗꯨꯗꯒꯤ ꯄꯣꯏꯔꯩꯇꯣꯟꯅ ꯄꯤꯔꯝꯕ ꯃꯩꯗꯨꯗꯒꯤ ꯍꯧꯔꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯃꯨꯠꯇꯦ ꯍꯥꯏ ꯀꯃꯥꯏꯅ ꯃꯨꯠꯇ꯭ꯔꯤꯅꯣ ꯑꯃꯨꯛ ꯍꯪꯉꯦ ꯑꯩ ꯏꯁꯥꯁꯤꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟ ꯁꯤꯗꯒꯤ ꯁꯤꯡ ꯃꯄꯨꯟ ꯑꯃꯃꯝ ꯀꯝꯄꯜꯁꯔꯤ ꯄꯣꯔꯛꯑꯒ ꯉꯔꯥꯡꯒꯤ ꯃꯩꯐꯝꯗꯨꯗꯒꯤ ꯃꯩ ꯑꯃꯃꯨꯛ ꯆꯨꯈꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯤ ꯍꯥꯏꯗꯅ ꯃꯩꯗꯨ ꯑꯩꯈꯣꯏ ꯈꯣꯏꯔꯝꯃꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯏ ꯄꯨꯡ ꯑꯆꯧꯕ ꯑꯅꯤ ꯑꯃꯁꯨ ꯑꯟꯗ꯭ꯔꯣꯒꯤ ꯑꯩꯈꯣই ꯎꯔꯛꯏ ꯑꯗꯨꯅ ꯑꯟꯗ꯭ꯔꯣꯗ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯃꯩꯁꯦ ꯉꯁꯥꯏꯒꯤ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯔꯤꯕ ꯊꯣꯡꯉꯥꯔꯦꯟꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯄꯣꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯁꯥꯡꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯅꯣꯡꯉꯥꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯅꯍꯥꯛꯅ ꯀꯔꯤ ꯖꯥꯇꯤ ꯍꯥꯏꯕꯁꯦ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯁꯦ ꯃꯅꯤꯄꯨꯔꯗ ꯄꯥꯟꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯌꯥꯝꯕ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯁꯦ ꯐꯥꯔꯁ ꯀꯤꯡ ꯑꯣꯐ ꯃꯅꯤꯄꯨꯔꯅꯤ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯅ ꯄꯥꯈꯪꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪꯕꯒꯤ ꯋꯥꯔꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯂꯥꯏꯅꯤꯡꯊꯧꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒ ꯄꯥꯈꯪꯕꯅ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯀꯥꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯅ ꯂꯩꯔꯔꯣꯏꯗꯧꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯁꯥ ꯂꯩꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯃꯁꯤ ꯃꯅꯨꯡꯗ ꯂꯧꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯊꯧꯗꯥ ꯑꯅꯤꯈꯛ ꯄꯤꯈꯤꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯊꯧꯗꯥꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯕꯥꯅꯤ ꯐꯝꯍꯜꯂꯀꯥꯟꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯡꯂꯣꯟ 8 ꯀꯣꯏꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯑꯗꯩꯗꯨꯗ ꯑꯩꯗꯤ ꯉꯁꯤ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯀꯩꯅꯣꯁꯦ ꯐꯝꯕꯥꯜꯁꯦ ꯄꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯤꯅꯤꯅ ꯅꯣꯡꯂꯣꯟ 8 ꯀꯣꯏꯕꯅꯦꯅ ꯊꯥꯡꯖꯧ ꯑꯃ ꯄꯨꯔꯒ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯈꯪꯕꯗꯤ ꯃꯥꯁꯦ ꯈꯤꯇꯪ ꯌꯥꯝꯗꯤ ꯁꯤꯡꯕ ꯃꯤꯁꯦ ꯃꯁꯥ ꯈꯔ ꯁꯣꯟꯇꯛꯁꯨ ꯇꯧꯕꯖꯥꯠꯅꯤ ꯑꯗꯩꯗꯨꯗ ꯁꯣꯟꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯕ ꯅꯠꯇꯕ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯅ ꯃꯃꯥꯁꯤꯗ ꯇꯛꯄꯅꯦꯕ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯌꯥꯝ ꯊꯥꯞꯄꯗꯣ ꯇꯔꯦꯠꯂꯒ ꯑꯩꯅ ꯀꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯗ ꯃꯃꯥ ꯍꯥꯏꯕꯁꯤꯅ ꯃꯆꯥꯁꯦ ꯃꯥꯅ ꯍꯪꯕꯁꯤ ꯁꯨꯝ ꯇꯣꯏꯔꯛꯇꯅ ꯇꯥꯛꯇꯕ ꯉꯝꯗꯗꯅꯀꯣ
ꯅꯪꯅꯅꯦ ꯅꯣꯡꯂꯣꯟ ꯇꯔꯦꯠ ꯀꯣꯏꯒꯦꯗꯤ ꯅꯪ ꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜꯁꯦ ꯁꯤꯡꯍꯥꯁꯟꯁꯦ ꯇꯔꯦꯠꯂꯛ ꯀꯣꯏꯕꯅꯁꯨ ꯅꯣꯡꯂꯣꯟ ꯇꯔꯦꯠ ꯀꯣꯏꯕꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯗꯨꯗꯤꯅ ꯃꯥꯏ ꯃꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜ ꯇꯔꯦꯠꯁꯦ ꯀꯣꯏꯈꯤꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯄꯥꯈꯪꯕꯁꯦ ꯐꯔꯦ ꯃꯁꯤꯗꯤ ꯌꯥꯝ ꯁꯤꯡꯉꯕ ꯑꯉꯥꯡꯅꯤꯅ ꯃꯁꯤ ꯂꯩꯕꯥꯛ ꯄꯨꯕ ꯉꯝꯃꯅꯤꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯝ ꯋꯥꯅ ꯍꯨꯃꯥꯡꯒ ꯇꯥꯗꯅ ꯅꯣꯡꯂꯣꯟ ꯇꯔꯦꯠ ꯀꯣꯏꯔꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯥꯈꯪꯕꯅ ꯐꯝꯕꯥꯜ ꯀꯥꯔꯝꯕꯗꯨꯗ ꯃꯥ ꯌꯥꯝ ꯁꯥꯎꯔꯦꯀꯣ ꯃꯥ ꯌꯥꯝ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯒꯤ ꯃꯑꯣꯡꯗ ꯁꯥꯎꯔꯦꯕ ꯃꯥꯏ ꯁꯥꯎꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡꯁꯤꯅ ꯃꯁꯤꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤꯁꯤꯁꯨ ꯆꯨꯝꯃꯤ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯖꯨꯛ ꯈꯨꯗꯤꯡꯁꯤꯗꯅꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤꯅꯦ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯂꯩꯔꯣꯀꯣ ꯅꯪ ꯃꯥꯒꯤꯅ ꯐꯝꯕꯥꯜꯁꯤꯗ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤ ꯅꯪꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯦꯅ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯀꯣꯟꯊꯣꯛ ꯅꯨꯡꯗꯥꯡ ꯀꯣꯟꯊꯟꯕꯤꯌꯨ ꯍꯥꯏꯗꯅ ꯈꯣꯏꯔꯝꯖꯔꯤꯕ ꯏꯕꯨꯡꯉꯣꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯪ ꯑꯩ ꯄꯟꯖꯔꯝꯒꯦ ꯑꯗꯨꯒ ꯑꯗꯨꯒ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯅ ꯀꯣꯏꯁꯟꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯔꯥ ꯃꯥꯡꯗ ꯊꯣꯛꯄꯗꯧꯅ ꯑꯩꯈꯣꯏꯒꯤ R.K. ꯔꯥꯖꯀꯨꯃꯥꯔ ꯃꯅꯤꯒꯤꯁꯤ ꯑꯩꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯔꯕꯅꯤꯅ ꯃꯇꯝꯁꯤ ꯍꯦꯟꯈ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯍꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯑꯃꯤꯀꯥ ꯂꯥꯏꯃꯌꯨꯝꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡ ꯃꯌꯨꯝꯅ ꯒꯨꯗ ꯏꯚꯅꯤꯡ ꯃꯦꯗꯝ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯗꯒꯤ ꯁꯩꯔꯦꯡꯁꯤ ꯄꯥꯔꯤꯉꯩꯗ ꯃꯁꯤꯗ ꯂꯥꯛꯄ ꯋꯥꯈꯜ ꯀꯣꯏꯁꯟ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯒꯤ ꯕꯨꯛ ꯀ꯭ꯂꯕ ꯇꯧꯖꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯃꯌꯥꯝꯅ ꯊꯝꯕꯤꯗꯅ ꯂꯩꯔꯕ ꯄꯣꯠꯁꯤ ꯌꯥꯝ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯅ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯝꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯃꯅꯤ ꯁꯤꯡꯍ ꯑꯗꯨ ꯁꯪꯐꯥꯅ ꯏꯕ ꯋꯥꯔꯤ ꯂꯤ ꯁꯤꯡꯃꯨꯜꯂꯤꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯅ ꯋꯥꯔꯤ ꯃꯆꯥ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯈꯤꯕꯗ ꯑꯩ ꯄꯥꯖꯈ꯭ꯔꯦ ꯋꯥꯔꯤ ꯈꯔ ꯈꯪꯒꯠꯂꯒ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯏꯕꯒꯤ ꯈꯖꯤꯛꯇꯪ ꯄꯟꯖꯒꯦ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1938ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯗ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛꯇ ꯄꯣꯛꯏ MA ꯏꯀꯣꯅꯣꯃꯤꯛꯁ ꯑꯃꯁꯨꯡ LLB ꯅꯤ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯑꯃꯁꯨꯡ ꯑꯅꯨꯕꯥꯠꯁꯨ ꯇꯧꯏ ꯑꯅꯨꯕꯥꯗꯛꯅꯤ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯃꯌꯥꯏ ꯀꯥꯔꯕ ꯁꯥꯃꯨ 1938 ꯃꯥꯂꯤꯀꯥꯏ ꯃꯃꯥ 1938 ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯟ ꯂꯤ ꯉꯁꯥꯏ ꯑꯩꯅ ꯄꯥꯖꯈꯤꯕꯗꯣ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯟ ꯂꯤ ꯍꯥꯏꯕꯁꯤꯅꯤ ꯑꯍꯥꯟꯕ ꯁꯔꯨꯛ 1938 ꯑꯅꯨꯕꯥꯠꯇ ꯍꯅꯨꯕ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔ 1932 ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯔꯥꯏꯇꯔꯁ ꯐꯣꯔꯝꯅꯆꯤꯡꯕ ꯁꯪꯁꯊꯥꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯛꯏ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯈꯤ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ 1930ꯗ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯏ ꯀꯥꯔꯕ ꯁꯥꯃꯨꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯃꯅꯥ ꯄꯤꯈꯤ ꯑꯏꯕꯒꯤ ꯂꯩꯐꯝꯅ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯔꯛ ꯏꯝꯐꯥꯜ ꯑꯁꯤꯗ ꯑꯏꯕꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯄꯥꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯃꯁꯤ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯀꯨꯝꯁꯤꯒꯤ ꯐꯥꯏꯔꯦꯟ ꯄꯟꯆꯝꯅꯤꯗꯗꯤ ꯃꯥꯂꯤꯀꯥ ꯑꯁꯤ ꯆꯍꯤ 12 ꯍꯥꯏꯔꯒꯅꯤ ꯍꯥꯏꯗꯤ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯄꯟꯆꯝꯅꯤꯗꯤ ꯀꯩꯅꯣꯕꯨ ꯉꯁꯥꯏꯒꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯍꯥꯏꯅ ꯌꯥꯝ ꯆꯥꯎ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯊꯥꯁꯦ ꯄꯟꯆꯝꯅꯤ ꯀꯧꯏ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯈꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯈꯤꯕ ꯃꯌꯨꯝ ꯑꯗꯣ ꯃꯊꯟꯇꯅ ꯁꯪꯖꯕ ꯉꯝꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯗ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯝꯍꯟꯕꯁꯦ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯣꯂꯦꯖ ꯆꯥꯎꯔꯕ ꯏꯪꯈꯣꯜꯅꯤ ꯌꯨꯝꯊꯣꯡꯄꯣꯛ ꯍꯥꯏꯗꯤꯅꯦ ꯌꯨꯝꯁꯦ ꯏꯊꯟꯇ ꯇꯥꯕ ꯀꯩꯅꯣꯅꯕꯒ ꯌꯥꯝ ꯀꯨꯡꯅ ꯇꯥꯗꯕꯗꯣ ꯃꯃꯥ ꯃꯆꯥꯇ ꯂꯩꯖꯕꯅꯤ ꯏꯪꯈꯣꯜ ꯑꯗꯣ ꯆꯥꯎꯃꯟꯈꯤꯕꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯃꯤ ꯂꯩꯅꯗꯦ
ꯎ ꯋꯥꯇꯅ ꯄꯤꯛ ꯊꯟꯅ ꯍꯧꯔꯤ ꯃꯃꯥꯡ ꯊꯪꯕꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯃꯥꯅ ꯃꯥꯂꯤꯀꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ ꯃꯃꯥꯡ ꯊꯪꯕꯗ ꯁꯥꯟꯅꯩ ꯌꯨꯝꯁꯦ ꯑꯗꯨꯅ ꯌꯨꯝꯖꯥꯎ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯖꯥꯎ ꯍꯥꯏꯗꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯀꯌꯥ ꯄꯪꯅ ꯂꯩꯕ ꯎꯅꯗ꯭ꯔꯦ ꯌꯨꯝꯖꯥꯎ ꯀꯥ 5 ꯀꯥ 3 ꯀꯥ 9 ꯀꯥ 8 ꯁꯨꯃꯥꯏꯅ ꯌꯨꯝꯖꯥꯎꯁꯤ ꯂꯩꯕ ꯑꯗꯨꯅ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯃꯥꯅ ꯃꯥꯂꯤꯀꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ ꯃꯈꯥ ꯊꯪꯕꯗ ꯁꯪꯇꯞ ꯃꯆꯥꯗ ꯁꯟꯕꯤ ꯃꯄꯤ ꯃꯆꯥ ꯂꯣꯏꯖꯔꯤꯕ ꯑꯗꯨꯗ ꯃꯥꯂꯤꯀꯥꯒꯤ ꯑꯄꯤꯛꯄ ꯑꯆꯤꯛꯄꯒꯤ ꯃꯔꯨꯞ ꯑꯣꯏ ꯑꯆꯤꯛꯄꯒꯤ ꯃꯔꯨ ꯑꯣꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯤ ꯂꯥꯡ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯆꯤꯛꯄꯗꯤ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯅꯧꯅ ꯀꯥꯏꯅꯈꯤ ꯃꯁꯛ ꯃꯇꯧ ꯂꯥꯛꯁꯤꯟꯖꯕ ꯐꯥꯎꯕ ꯉꯝꯍꯧꯗꯦ ꯃꯃꯥ ꯃꯆꯥꯗꯅꯤ ꯂꯩꯔꯤꯁꯦ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯔꯕꯁꯨ ꯈꯥ ꯊꯪꯕꯗ ꯁꯔꯀꯥꯔꯒꯤ ꯆꯥꯎꯔꯕ ꯁꯣꯔꯣꯛ ꯂꯩ ꯑꯋꯥꯡꯗꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯉꯝꯈꯩꯗꯤ ꯐꯖꯅ ꯎꯕ ꯐꯪꯏ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯉꯝꯈꯩꯗꯤ ꯑꯗꯨꯝ ꯐꯖꯅ ꯏꯍꯥꯡ ꯍꯥꯡꯕꯅꯤꯅ ꯅꯣꯡꯆꯨꯞꯇꯗꯤ ꯂꯟꯅ ꯌꯨꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯋꯥꯄꯜ ꯎꯄꯜ ꯀꯌꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯣꯏꯖꯔꯕꯁꯨ ꯇꯠꯇꯅ ꯆꯦꯜꯂꯤꯕ ꯍꯋꯥꯒꯤ ꯃꯈꯣꯜ ꯃꯐꯝ ꯑꯗꯨꯗ ꯆꯤꯛꯏ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗꯦ ꯂꯥꯞꯂꯞꯅ ꯆꯦꯜꯂꯤꯕ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯒꯤꯁꯨ ꯑꯗꯨꯝ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯥ ꯃꯅꯤꯜ ꯏꯇꯠ ꯇꯠꯇꯅ ꯇꯥꯕ ꯐꯪ ꯃꯤ ꯂꯩꯕꯒꯤ ꯃꯅꯤꯜ ꯇꯥꯕꯗꯨꯅꯤ ꯃꯐꯝ ꯆꯥꯗꯅ ꯂꯩꯖꯔꯕꯁꯨ ꯃꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯃꯤꯅ ꯈꯛ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯦꯗꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯕꯁꯦ ꯀꯩꯅꯣ ꯈꯨꯀꯟ ꯄꯥꯡꯒꯟꯗ꯭ꯔꯗꯤ ꯃꯤꯁꯤꯡꯁꯤꯅ ꯃꯤꯕꯨ ꯍꯦꯛ ꯇꯨꯍꯠꯄꯗꯣ ꯍꯦꯛ ꯎꯁꯤꯠꯇꯕꯗꯣ ꯑꯗꯨ ꯃꯃꯥꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯃꯃꯥꯁꯤꯗꯗꯤ ꯉꯝꯂꯝꯗꯦ ꯍꯥꯏꯕ ꯃꯃꯥꯗꯤ ꯅꯣꯡꯁꯥ ꯑꯃꯣꯝꯅꯤ ꯃꯄꯥꯡꯒꯜꯅ ꯂꯧꯁꯤꯡꯗ ꯑꯃꯁꯨꯡ ꯏꯆꯪ ꯊꯧꯕꯗ ꯆꯍꯤ 90 ꯇꯥꯡꯈꯠꯂꯛꯂꯕꯤꯅꯤ ꯂꯤꯆꯠ ꯁꯥꯖꯠ ꯅꯨꯄꯥ ꯃꯔꯥꯏ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯑꯏꯕꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯥꯂꯤꯀꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯕꯨꯡ ꯃꯅꯝꯃ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ ꯃꯥꯂꯤꯀꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯄꯥꯝ ꯂꯝꯗꯝ ꯀꯣꯟꯊꯧꯖꯝꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯅ ꯀꯟꯅ ꯇꯛꯅꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗ ꯃꯄꯥꯝ ꯂꯝꯗꯝ ꯀꯣꯟꯊꯧꯖꯝꯗ ꯀꯣꯟꯊꯧꯖꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤ ꯐꯥꯕꯒꯤ ꯃꯃꯥꯁꯦ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯑꯅ ꯀꯣꯟꯊꯧꯖꯝꯗ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯈꯣꯔꯤ ꯐꯥꯕꯅ ꯀꯗꯥꯏꯗ ꯂꯩꯒꯦꯕꯨ ꯅꯝꯕꯣꯟꯗ ꯂꯩꯕ ꯌꯥꯝꯅ ꯑꯔꯨꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯑꯗꯨꯅꯤ ꯃꯄꯥꯝ ꯂꯝꯗꯝ ꯀꯣꯟꯊꯧꯖꯝꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯅ ꯀꯟꯅ ꯇꯛꯅꯔꯝꯃꯤ ꯃꯃా ꯃꯆꯥꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯆꯠꯅꯤꯡꯗꯅ ꯆꯠꯈꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯂꯕꯗꯤ ꯐꯛꯇꯣꯛꯇꯦ ꯉꯁꯥꯏ ꯃꯣꯏꯒ ꯂꯣꯏꯅꯔꯤꯕ ꯃꯕꯨꯡ ꯃꯥꯂꯤꯀꯥ ꯃꯃꯥꯗ ꯅꯪꯒꯨꯝꯕꯤ ꯏꯕꯦꯝꯃ ꯍꯥꯏꯔꯝꯃꯤ ꯃꯅ ꯑꯩꯗꯤ ꯆꯠꯁꯤ ꯌꯥꯗꯕꯗꯨꯗ ꯃꯣꯏ ꯑꯅꯤꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗ ꯃꯅ ꯈꯤꯇꯪ ꯍꯥꯏꯔꯝꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯣ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯇꯥꯏ ꯃꯥꯂꯤꯀꯥꯅ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯃꯈꯥ ꯊꯪꯕꯒꯤ ꯁꯪꯒꯣꯜ ꯁꯪꯇꯞ ꯑꯗꯨꯗ ꯗꯅꯥ ꯆꯐꯨ ꯄꯨꯔꯛꯇꯨꯅ ꯕꯥꯒꯣꯁ ꯃꯅꯨꯡꯗ ꯆꯔꯨꯁꯤꯡ ꯑꯗꯨꯗ ꯗꯅꯥ ꯆꯥꯏꯔꯤ ꯗꯅꯥ ꯍꯥꯏꯁꯤ ꯀꯩꯅꯣꯕꯨ ꯁꯟꯅ ꯆꯥꯅꯕ ꯆꯤꯡꯀꯨꯞꯅ ꯂꯣꯟꯕ ꯆꯐꯨꯗ ꯂꯣꯟꯕ ꯑꯩꯈꯣꯏ ꯁꯟꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯁꯥ ꯐꯕ ꯃꯣꯏꯒꯤ ꯗꯥꯏꯠ ꯑꯃꯅꯤ ꯃꯁꯤ ꯑꯩꯁꯨ ꯌꯥꯝ ꯂꯣꯜꯂꯛꯄꯒꯤ ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯗꯅꯥ ꯄꯜꯂꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯏꯕꯦꯝꯃ ꯑꯩ ꯈꯅꯥꯎ ꯑꯁꯤ ꯌꯥꯝꯅ ꯀꯪꯂꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯀꯗꯣꯔꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯃꯥꯂꯤꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯅꯥꯅꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯍꯥꯟꯅ ꯄꯨꯔꯛꯈꯣ ꯀꯤꯒꯅꯨ ꯄꯥꯈꯠꯀꯅꯨ ꯑꯩ ꯅꯪꯒꯤ ꯅꯄꯥꯒꯨꯝꯕꯅꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯥꯂꯤꯀꯥ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯣꯏꯒꯤ ꯗꯥꯏꯂꯣꯛꯇꯨꯅꯤ ꯃꯥꯂꯤꯀꯥꯅ ꯆꯦꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯁꯦꯜ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯁꯪꯒꯣꯟꯗ ꯆꯪꯂꯛꯏ ꯁꯪꯒꯣꯟꯗꯨꯗꯅꯤ ꯂꯩꯗꯣꯔꯤꯁꯦ ꯏꯁꯤꯡ ꯄꯤ ꯈꯧꯔꯥꯡꯅ ꯊꯛꯏ ꯅꯨꯄꯥꯗꯨꯅ ꯃꯝꯂꯤꯕꯗꯨꯗ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯩ ꯉꯁꯤ ꯅꯨꯡꯗꯥꯡ ꯁꯪꯒꯣꯜ ꯑꯁꯤꯗ ꯂꯦꯛꯇꯕ ꯌꯥꯗ꯭ꯔꯦ ꯂꯦꯛꯇꯕ ꯍꯥꯏꯗꯤ ꯂꯦꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣꯕꯨ ꯂꯩꯕ ꯅꯨꯡꯗꯥꯡꯗꯨꯗ ꯃꯥ ꯂꯩꯒꯦ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯁꯨ ꯌꯥꯝ ꯀꯤꯅꯕ ꯃꯇꯝꯅꯤꯀꯣ ꯀꯅꯥꯃꯠꯇꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏ ꯀꯅꯥꯝꯇꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯏꯕꯦꯝꯃ ꯑꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤꯗꯤ ꯅꯠꯇꯦ ꯐꯤꯕꯝ ꯑꯃꯗꯒꯤ ꯂꯣꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯋꯥꯔꯧꯒꯅꯨꯀꯣ
ai ma lui san gre ba wa se le ke so hai re adu le ta su ya dre hai adu malika ki pa ku mam ta ra si ima la kani ima ga ngang na ro ai di khang de sida yamna mama bu ki ba discipline amagi mama macha gi mana hekta independently hai da bado masidai su yam tam janingai ma oijeri ai di nangi nama bu su khanghaningde imung asidagi hena mi amata khanghaningde nangonda su khanghaloi haiduna lot pani adubu nang ising thakning mangki badagi isagi mafamda changjarak nupa sen hai malika haifam khangde kablagni makablagni ngahak leblam laga tuminna thokre nupa adugi khonjel da yauriba minungsigi khonthang ado malika gi thamoida adum yeiduna leiki minungsigi khonthang edi mana ngasai thakningba kaidoba dei leibagi kaidoba mangonda yamna tangai phadaba ama ngahak leiraga mama kaithel kumlakle mama macha phamina duna kaithel dagi porakpa posai sing yengminabata mangairi miyoi mari manga tos like kablakpa uraduna mama macha mangol da thuklei mangonda thaliba electric bulb mangonda nupa uniform set pa mari manga sumangda leblamba ure malika na mama da haki kari gi oirabano malika mama na hangi kari oirabano moi chang paduda ai khoi thana ne imunga sida mi kana leibage ai khoi ima ijatani nupa lebra ai di lukra bini imung asida jail dagi chen khiba nupa ama chen sin khi hainai leibra amukte yengjage imungda ai imung sidadi nupi ngaktagi imungni nupi thana yaurakpra mama thi am educated oiba misel thibabu nupi nupa leibro lo laga loli hekta haibiu nupi ni haiduna usitpi de bagi wara aidi mama sinhan lo chu lote imung jangbi basu yaroi hai malika thonglon silamu khulgi pradhan gi manakta chatlusi yumado thonglon silamle solon silamle mama macha maira chukhatuna thana singduda hanna phawa yenglamdana ponthonglomda thoki yunggi akoibada cross light kaptuna koyeng yenglamlaga thana singado adum thokre pung amarongi manungda pradhana luching laduna khungangi naharol kharaga loinana mama masagi yumda thunglare thana leramdaba ubada mayamdo kidana ba wafum ke amo haram laga chanakre malika sor mapi ama ani hondoi mama masa imungda chang duna numidang chak insang thonglaga tumin chaminaki tumin phamung changminaki kayara khana maya ka thoke langna ki malika kaino na mama da haining bado ngam khide he maya chiktuna khangki adi amaduna angasai haidu unoin haibado malika mama tumba ya khide haukrage bagi thodo kaya ningsinglaki magi nupa samsu nongma jel dagi chelaki chahi taruk tare ki mamangi wani maning ingkolda hapta amalotana khanglamki khangnaratuna thana lakwa ubada chenge lakna bada nongmai kapi mamang matara nongmai gi chanya khona tharo ngahak olam laga maya dagi I orakhi haining ba kaya hangamdana khudak ta siki ado malika de chahi mari mukta ngai masu uki thodo ado tumba yadra duna thongjinda khetliba maira ado amuk tamkhali mapal thoki malika su mama gi matung ilei sumang da kumtharaga makhagi sangolta na chatke tawrei malika na mama gi phiji pa ima amuk yumda changlu khisi wa ama leire karino ne tumu bayadre ai sanbi mapi macha do sajik leiri bre yenge tawban ai ngasai yengle wa ama haige imungda amukta changlu khisi adubu karino ngasai na haiba yadro haina mama macha imungda amuk changle malika na khunga mapanda phamtharaga hai ima sangonda nupa ama lol kari ngasai na haiba yadro thana leiringe duda is
ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯖꯠ ꯄꯨꯝꯅꯃꯛ ꯂꯣꯏꯕ ꯇꯥꯔꯦꯗꯣ ꯑꯗꯨꯗꯤ ꯍꯧꯒꯠꯂꯨ ꯍꯧꯖꯤꯛꯃꯛ ꯏꯕꯥꯅꯤ ꯁꯪꯒꯣꯜꯗ ꯆꯪꯂꯨꯁꯤ ꯃꯃꯥ ꯃꯆꯥ ꯁꯪꯒꯣꯜꯗ ꯆꯪꯃꯤꯟꯅꯔꯦ ꯃꯆꯤ ꯈꯨꯗꯤꯡꯗ ꯃꯩꯔꯥ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯂꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ 이හිꯡ 나හිꯡ ꯇꯩꯔꯕ ꯆꯔꯨ ꯃꯄꯨꯜ ꯑꯃꯗꯤ ꯊꯦꯡꯅꯈꯤ ꯃꯃꯥ ꯃꯆꯥ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ꯭ꯔꯦ ꯑꯃꯨꯛ ꯆꯪꯂꯛꯑꯦ ꯏꯃꯨꯡꯗ ꯐꯨꯡꯒꯥ ꯋꯥꯡꯃꯗ ꯐꯝꯊꯩ ꯃꯩ ꯀꯥꯝꯈꯠꯂꯤ ꯁꯤꯡ ꯍꯥꯞꯆꯤꯜꯂꯤ ꯑꯁꯨꯝ ꯐꯝꯃꯤ ꯃꯥꯂꯤꯀꯥꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯃꯥ ꯅꯨꯄꯥ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯏꯁꯤꯡ ꯊꯛꯈꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯆꯤ ꯑꯃꯗ ꯅꯥꯊꯩꯁꯟꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯇꯨꯃꯤꯟꯅ ꯁꯧ ꯐꯪꯕ꯭ꯔꯥ ꯌꯦꯡꯁꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯦꯜꯂꯛꯄꯒꯤ ꯃꯇꯝꯗꯨꯅꯤ ꯃꯈꯥ ꯊꯪꯕ ꯁꯣꯔꯣꯛꯇ ꯃꯤꯌꯥꯝꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯈꯣꯜ ꯑꯃ ꯁꯣꯜꯂꯞꯅ ꯃꯃꯥ ꯃꯆꯥꯅ ꯇꯥꯈꯤ ꯃꯥꯂꯤꯀꯥꯅ ꯍꯥꯏ ꯏꯃꯥ ꯃꯍꯥꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯏꯗꯅ ꯐꯥꯕꯤꯔꯝꯂꯒꯅꯤ ꯌꯦꯡꯉꯨꯁꯤꯗꯣ ꯃꯃꯥ ꯃꯆꯥ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯣꯔꯣꯛ ꯑꯆꯧꯕꯗ ꯃꯩꯔꯥ ꯇꯝꯗꯨꯅ ꯊꯣꯔꯛꯂꯦ ꯑꯔꯥꯞꯄꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯆꯠꯄ ꯎꯏ ꯃꯌꯥꯝ ꯃꯔꯛ ꯇꯝꯅ ꯃꯃꯥ ꯃꯆꯥ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯁꯛꯀ ꯎꯅꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯅ ꯀꯧꯔꯛꯏ ꯂꯥꯎ ꯃꯥꯂꯤꯀꯥ ꯃꯃꯥ ꯅꯃꯥ ꯅꯆꯥꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁ꯭ꯋꯥꯏꯁꯦ ꯖꯦꯜꯗꯒꯤ ꯆꯦꯟꯈꯤꯕ ꯃꯤ ꯂꯣꯠꯂꯤ ꯍꯥꯏꯗꯨꯅ ꯊꯅꯥꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯆꯨꯝꯅ ꯍꯤꯞꯅꯕ ꯌꯥꯗ꯭ꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ ꯂꯩꯔꯝꯂꯕꯗꯤ ꯐꯩ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯊꯅꯥ ꯃꯐꯝ ꯇꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯌꯨꯝꯊꯣꯡ ꯂꯥꯟꯅ ꯊꯤꯒꯠꯂꯛꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯃꯊꯪ ꯌꯦꯡꯈꯠꯂꯛꯄꯗ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯗꯨ ꯆꯪꯗꯨꯅ ꯌꯦꯡꯕ ꯇꯥꯔꯤ ꯃꯥꯂꯤꯀꯥ ꯃꯃꯥ ꯃꯆꯥꯅ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯌꯦꯡꯕꯤꯔꯔꯣ ꯈꯪꯉꯦ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩꯔꯥꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯤꯀꯥ ꯃꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯖꯩ ꯅꯅꯥꯏ ꯑꯩꯕꯨ ꯌꯥꯎꯖꯈꯣꯔꯥ ꯂꯩꯖꯍꯧꯔꯣꯔꯥ ꯂꯩꯍꯧꯔꯣ ꯅꯃꯥ ꯅꯆꯥꯗꯅꯤ ꯍꯌꯦꯡ ꯃꯨꯛꯇ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯣ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯍꯟꯖꯤꯜꯂꯛꯂꯦ ꯏꯃꯨꯡ ꯆꯪꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯐꯨꯡꯒꯥ ꯃꯌꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯦ ꯃꯥꯂꯤꯀꯥ ꯃꯃꯥꯅ ꯂꯥꯎꯏ ꯍꯦ ꯅꯨꯄꯥ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯥ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯆꯥꯟꯗꯅꯤ ꯑꯩꯅꯕꯅꯤ ꯀꯅꯥꯒꯤ ꯅꯕ ꯀꯅꯥꯒꯤ ꯃꯤꯁꯦꯟ ꯀꯥꯎꯔꯕꯔꯥ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯒꯤ ꯃꯔꯨꯞ ꯀꯥꯎꯗ꯭ꯔꯕꯁꯨ ꯃꯇꯝ ꯆꯥꯗꯦ ꯀꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯆꯠꯄꯤꯈ꯭ꯔꯣ ꯃꯤꯅ ꯈꯪꯅ ꯇꯥꯟꯅꯔꯛꯂꯕꯗꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯁꯣꯏꯗ꯭ꯔꯦ ꯃꯥꯂꯤꯀꯥꯅ ꯃꯔꯛ ꯊꯠꯂꯛꯏ ꯏꯃꯥ ꯐꯤꯕꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤꯃꯇꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯔꯛꯇ ꯂꯩꯔꯨꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯛꯏ ꯌꯥꯗꯦ ꯃꯥꯂꯤꯀꯥ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯕ ꯍꯧꯒꯠꯂꯤ ꯃꯈꯣꯡꯒꯤ ꯏ ꯇꯩꯔꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯁꯦꯝꯖꯤꯜꯂꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯥꯂꯤꯀꯥ ꯃꯃꯥꯅ ꯃꯃꯥꯡꯂꯣꯝꯗꯒꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯅꯕꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏ ꯑꯩ ꯉꯁꯥꯏ ꯅꯃꯥ ꯅꯆꯥꯅ ꯁꯪꯒꯣꯟꯗ ꯂꯩꯔꯤꯉꯩꯗ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯪꯂꯛꯄꯅꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯠꯈꯤꯒꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯌꯥꯝ ꯐꯖꯔꯕ ꯑꯃ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯑꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯄ ꯑꯩꯗꯤ ꯎꯜꯇꯥ ꯇꯧꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯔꯤꯖꯜ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯅꯃꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩ ꯅꯈꯣꯏꯒꯤꯗꯤ ꯏꯖꯠꯅꯤ ꯑꯩꯒꯤꯗꯤ ꯏꯖꯠ ꯌꯥꯎꯗ꯭ꯔꯕꯅꯤ ꯖꯦꯜꯗ ꯂꯩꯔꯨꯔꯕꯅꯤ ꯃꯥꯂꯤꯀꯥꯅ ꯃꯈꯥ ꯁꯝꯊꯩ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯖꯦꯜꯗ ꯂꯩꯔꯨꯔꯤꯕꯅꯣ ꯅꯕꯅ ꯈꯨꯃꯤ ꯃꯥꯂꯤꯀꯥ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗꯤ ꯖꯦꯜꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤ ꯅꯪꯕꯨ ꯄꯣꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯁ꯭ꯌꯥꯝꯒꯤ ꯂꯃꯟ ꯑꯩꯅ ꯏꯊꯟꯇ ꯁꯤꯡꯒꯦ ꯍꯣꯠꯅꯔꯨꯏ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯅꯦ ꯅꯃꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯂꯥꯛꯅꯈꯤꯕ ꯁꯥꯖꯧ ꯍꯥꯏꯕ ꯒꯨꯟꯗꯥ ꯑꯗꯨꯅꯅꯤꯅꯦ ꯅꯄꯥꯕꯨ ꯖꯦꯜꯗ ꯌꯧꯍꯟꯈꯤꯕꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯔꯕꯥꯔꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯅꯅꯤ ꯁꯥꯁꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯗꯒꯤ ꯐꯤꯖꯦꯠ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯂꯣꯟꯅ ꯄꯨꯔꯛꯂꯒ ꯅꯄꯥ ꯍꯥꯠꯄꯒꯤ ꯂꯤꯂꯥꯗ ꯁꯥꯟꯅꯈꯤꯕꯅꯤ ꯄꯥꯞꯀꯤ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯍꯦꯛ ꯈꯪꯂꯛꯄꯗ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯏꯒꯤ ꯂꯃꯟ ꯏꯅ ꯈꯨꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕꯒꯤ ꯃꯤꯆꯪꯅꯗꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯈꯤ ꯑꯩꯕꯨ ꯃꯤꯍꯥꯠꯄꯒꯤ ꯗꯟꯗꯤ ꯄꯤꯈꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯌꯥꯅꯤꯡꯕ ꯂꯩꯈꯤꯗꯦ ꯖꯦꯜꯒꯤ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯒꯤ ꯁꯛꯇꯤ ꯎꯠꯈꯤꯒꯦ ꯈꯜꯂꯨꯕꯗꯒꯤ ꯉꯁꯤ ꯅꯃꯥ ꯅꯆꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯌꯦꯠꯂꯔꯦ ꯑꯃꯨꯛ ꯌꯦꯠꯄ ꯇꯧꯔꯔꯣꯏ ꯆꯠꯂꯒꯦ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯖꯤ ꯀꯥꯡꯉꯤ ꯄꯦꯜꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛꯀꯁꯨ
ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯁꯤꯕꯗꯤ ꯁꯤꯔꯣꯏ ꯅꯃꯥ ꯅꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯔꯨꯞꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤꯕꯅꯤ ꯑꯩꯅ ꯄꯥꯡꯗꯕꯅꯤꯅ ꯀꯔꯤꯁꯨ ꯉꯝꯈꯤꯗꯦ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯈꯤ ꯈꯣꯡꯊꯥꯡ ꯑꯁꯨꯝ ꯎꯈꯤꯗꯔꯦ ꯃꯥꯂꯤꯀꯥ ꯃꯃꯥꯒꯤ ꯊꯃꯣꯏ ꯄꯦꯠꯊꯔꯛꯂꯦ ꯍꯟꯗꯛꯇꯤ ꯃꯩꯔꯥ ꯆꯪꯐꯠꯇ꯭ꯔꯦ ꯑꯃꯝꯕꯗ ꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯤꯀꯥꯒꯤ ꯃꯄꯥꯅ ꯍꯤꯞꯂꯝꯕ ꯐꯃꯨꯡꯗꯨꯗ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯅꯕꯒꯤ ꯀꯦꯝꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯤꯞꯊꯍꯟꯈꯤ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯄꯥꯕꯤꯕꯁꯤ ꯃꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯁꯤꯟꯁꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯐꯖꯅ ꯎꯠꯄꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯤ ꯂꯥꯛꯑꯀꯥꯟꯗ ꯂꯦꯛꯄꯒꯤ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯦ ꯑꯗꯨꯝ ꯇꯥꯖꯔꯛꯏꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯂꯩꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯃꯌꯥꯝꯗ ꯑꯗꯨ ꯄꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯦꯗꯤꯁꯅꯦꯜꯂꯤ ꯏꯃꯥꯅ ꯑꯦꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯑꯦꯗꯤꯁꯅꯦꯜ ꯀꯃꯦꯟꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯦꯗꯤꯁꯅꯦꯜ ꯀꯃꯦꯟ ꯍꯥꯏꯕꯕꯨ ꯀꯃꯦꯟꯇꯤ ꯌꯥꯝꯅ ꯂꯩꯖꯩ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯃꯥꯖꯤꯛꯀꯤ ꯃꯇꯝꯗꯨꯗ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯏꯃꯨꯡ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯐꯖꯕ ꯏꯗꯨꯀꯦꯁꯟ ꯄꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯉꯥꯡꯊꯣꯔꯛꯄ ꯏꯃꯥ ꯂꯥꯛꯄꯒꯤ ꯃꯥꯒꯤ ꯐꯖꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯆꯠꯅꯔꯝꯃꯤꯕ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯄ ꯌꯥꯗꯕ ꯌꯥꯕ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯏꯕꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯃꯄꯥꯗꯨꯒꯤ ꯂꯃꯟ ꯑꯃꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯕꯒꯤꯗꯃꯛꯇ ꯃꯥꯅ ꯖꯦꯜꯗ ꯂꯩꯈꯤꯕ ꯑꯗꯨ ꯃꯃꯥ ꯃꯆꯥꯅ ꯈꯪꯍꯧꯗꯕꯅꯤꯅ ꯈꯪꯉꯛꯑꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯂꯧꯁꯟꯕ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯃꯤꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕꯁꯤನ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯤꯅ ꯉꯝꯕꯒꯦ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯃꯤꯅ ꯃꯤꯕꯨ ꯅꯨꯡꯁꯤꯗꯕꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯀꯝꯄꯦꯔꯦꯇꯤꯚ ꯁ꯭ꯇꯗꯤ ꯑꯃ ꯄꯤꯔꯀꯥꯟꯗ ꯀꯔꯝꯕꯅ ꯐꯩ ꯍꯥꯏꯕꯗꯨꯒꯤ ꯃꯣꯔꯦꯜꯗꯣ ꯑꯩꯅ ꯑꯗꯨꯃꯇꯪ ꯑꯏꯕꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯀꯃꯦꯟ ꯑꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯅꯣꯠ ꯇꯧꯖꯕꯗ ꯉꯁꯥꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯑꯗꯒꯤ ꯀꯣꯏꯊꯥꯡꯅꯅ ꯍꯥꯏꯇꯥꯔꯦ ꯃꯃꯥꯁꯤꯒꯤ ꯃꯃꯤꯡ ꯆꯥꯟꯗꯅꯤ ꯀꯧꯏ ꯀꯥꯏꯁꯦ ꯃꯥꯒꯤ ꯗꯥꯏꯂꯣꯛꯇ ꯑꯣꯏꯅ ꯈꯪꯉꯛꯄ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯤꯕ ꯀꯣꯏꯁꯟꯅꯤꯡ ꯇꯧꯕꯗꯣ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯛꯇꯪ ꯂꯩ ꯀꯥꯏꯅ ꯍꯥꯏꯔꯒ ꯎꯁꯤꯠꯇꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯉꯁꯥꯏꯒꯤ ꯁꯟ ꯁꯦꯕꯥ ꯇꯧꯕꯁꯦ ꯁꯤ ꯉꯁꯥꯏ ꯏꯃꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯁꯟ ꯑꯃꯨꯕꯤ ꯑꯃ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯨꯍꯣꯡꯉꯛꯄꯗ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯅ ꯍꯧꯖꯤꯛꯀꯤ ꯁꯟ ꯑꯃꯨꯕꯤꯁꯤꯅ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯪꯒꯣꯝ ꯁꯨꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯟꯁꯤꯗ ꯀꯔꯤ ꯍꯌꯦꯡ ꯇꯣꯡꯗꯅꯕ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯟ ꯃꯆꯥ ꯄꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯩꯒ ꯊꯥꯔꯀꯥꯟꯗ ꯄꯨꯔꯥ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯁꯤꯟ ꯑꯗꯨꯒꯨꯝꯕꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯒꯦ ꯂꯥꯏꯃꯌꯨꯝ ꯏꯕꯦꯝꯆꯥ ꯗꯦꯕꯤꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯆꯦꯃꯕꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯔꯗꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯗ ꯇꯥꯕ ꯐꯪꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯂꯥꯁ ꯁꯦꯇꯔꯗꯦ ꯃꯤꯁ ꯇꯧꯕꯒꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯕꯦꯝꯆꯥꯅ ꯑꯃꯨꯛ ꯃꯁꯤꯗ ꯑꯩ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯧꯔꯒ ꯂꯧꯊꯣꯛꯆꯒꯦ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯄꯨꯡ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯝꯗ 5:30 PM ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯏꯝꯗꯅ 8 AM ꯑꯃꯦꯔꯤꯀꯥꯒꯤ ꯇꯥꯏꯝꯗ ꯁꯤ
imagi show si akoigi manipuri literature gi book poem khangkat laga naina bagi show si aduda fix tawzare aduna Saturday khudingi pung manga makhai India gi pung manga makhai da akoi ngai minaraga akoi miyam khana naina minasi yana asida lokthok jage Amika Laimayumna Monica Mambu Kurumjari Makatana Angang Oiringaida Ima Dhana Lonba da Yauzarai Aisu Yamna Nungsi Haukiba Wari Ningsingla Ima Aina Haibirai. Just a moment. Dagi matangi kamenta listen da thonau jamna madam se yamna nungsiye che haina haibirai ibem chana yamna nungai ima koigi wari amadi poem sigi comment ni Minaksi salamna yamna nungaye tabi bagi yamna nungai jai mayam pukna makpu kurumjari Huirem Bharati Yumlembam na ibirai wari yamna nungai ima mitta sangsang na ui malika mama machadu aina ibirai Bandana Panga Bamna wari si yamna nungai ima aina ibirai Ibemcha Devi Laimayumna amuk ibirai Thaina ai gi imana sandhya khuding mai pujaga taubadu ningsing adu amata tamhaude ima leiraga da pukning yamna chauthokchai ima gi wari taba phangbasi Red Zone gi wakhal waraba matam sida imagi warina kauthokhalli haina ibirai yamna chumba wafamni akoi imana akoi gi damakta akoi na pabada yamna waraba hujiki matam sida akoi gi script se akoi gumba haiba tare ko ai gumba pabadi haidi haiba aduga yam kuina changagadaba yamna precious oiba potsing si puthokpiraga akoi da share tawbibasi yamna akoi na thagachari kurumjari Sangidhana thongbaga aisu yaujarai ngasigi warida sangi seba tawbasi mayam su yamna yauminarakpa yauminarai haibasi tabada yamna nungaijai Soram Surendrona yamna nungaijai madam na wari libibasi haina ibirai Ima yamna nungsi khareda haina ibirai Laimayum ibemcha debina Bandana Panga Bamna Thagachari Imabu Wari Phazaba ama libibagi share tawbibagi damakta Sanatombi Laisramna ima nungsibi uning na lay ringai uba phangjaba ishorna aibu janbire je Monica nungairibro yamna nungaijari khurumjari tabibagi yamna akoi Facebook live sida matam khara wari nungaiba taraga akoigi writer yamna nungsiraba mayamna ibiduna akoigi imana share tawbibasi tawrakanda akoi matam kaithoaga akoi miyam virtual world haiba tareko sida unabasi yamna nungai Sangita Wahengbamna Madam amadi che Monica bu khurumjari
imagi session sing loina yamna nungai che aina haibirai Wirem Bharatina Bima Batithiam Ongbina. Good evening, Oja Udabukwire. Ojabu Ubasi Yamna Nungai. Haina Haibirai. Ai su yamna ai birapadu yamna nungai Adagi COVID imagi wari tabata COVID-19 ga loina kaure haina haibirakpasi yaure. Adagi akoigi Facebook ki commenta nungsi indom cha haina Abhijay na haibirai. Matang isida akoigi commencing lokhatjaba loijare. Ado aina photo kitang share tawjage ngasagi script oina akoina aina ngasai Instagram da share tawjabani masi akoina mayam da yengminasi ai share amtang tawjarake. Okay. Aigi computer si hang tawkre ado imana tabiri brai na ngangbi pese hujik. Ahoy. Adoidi aina share tawjage na khanjabasi aina click tawba kanda aigi computer si kitang asoiba ma leire aduna ai kona share tawjaraage matang asida ani imana aroibagi oina pautak haigadra ngasigi oina loisanbagi message amatang thambiraga akoigi program si loisanjana bahona jarake. Asengwada aina aigi aigi viewer aigi nusi jaraba ichasing punamaki mafamda aihangna hanna hongnojabaga loinana akoigi huji kabi aduga aiba singsina iramisi akoi samajda thoiba pot ngaktani moina wari ama ni haijana mana sagatpa wari am hoba nataba kabina ngasai akoigi Ibungo Birendra Mangangna ka magi saireng sida phongdoi si akoigi chingmi tami sida yam tokhaina ga urami basi uramdaba original sai sida akoise punamakse nungsinaba adu hoje amu khanga adana akoise marak ama bhab tanadabadagi karino samasida kai atoi mayam ama thokraga su ngasi di bhab tanarapagi mawong ama lakpa aduna ngasi thoiba kabi singsina iramiba aina pajariba boiro pajaba phangdriba lairiba mayamse akoi samaj gi khalla kanda akoi moina sahitya gi thongda phajaba phiron sahitya haibase kari noina haibabu chumna gi lon sida phijet ama khak sesan baneba phajaba phi chetla kanda myoiba gi saktamse phajara idana wakhan du thamgra kanda kaino akoi gi lon sida phijet si sesala kanda koina kaino sahitya se fazana urimneba aduna aduda putho akanda akoi samaj sida lairiba akoigi miyoi akoi pabiriba miyoi tabiriba miyoi singsina sida kari harino haiba singatang khandara kanda pabasi kanu oira kanda afaba lambi ama khak pirieba hariba lambi sida chatminnanabase masi aina yamna pamjaba akoi amatani haiba akoigi ja dharma gi maramda aina kajitang kano haijage jat bijat haibase kaisu nate we are only one god we have aigi philosophy so dumaina leje maming tongan na thonjajanoba prithibi da leiriba mi mayamse mase jati khudingmakse group sina semineba moina lon singdo
ꯅꯤꯡꯅꯕ ꯂꯥꯏꯁꯤꯡꯗꯣ ꯅꯤꯡꯖꯁꯅꯣꯏꯕ ꯑꯗꯨ how many gods haina haiba kanda Kalidas ki wari mate amtang panjageko mana karmai tawdana kaino ama oihena bigan sakuntalam irini Kalidas ado ma se yam lairaba amagi machani adu tawi lekom leinang tai mama du yamna kaino yam poor family ni adu mane isona pirakpa amkhata mane thong machan pi chamber da yauraga thong machan pi chamber da laiba mi mayam se sina kaino tawraga ꯐꯖ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯤ ꯂꯥꯛꯑꯒ ꯈꯨꯝꯕ ꯉꯝꯗꯕ ꯄꯥꯎꯈꯨꯝ ꯑꯃ ꯀꯥꯂꯤꯗꯥꯁꯅ ꯈꯨꯝꯈꯤꯑꯕ ꯑꯗ ꯃꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯗꯨꯅ ꯍꯪꯉꯤꯁꯦ ꯍꯥꯎ ꯃꯦꯅꯤ ꯒꯣꯗꯁ ꯍꯥꯏꯕꯅꯦꯕ ꯏꯁꯣꯔ ꯀꯌꯥ ꯂꯩꯒꯦꯅ ꯑꯗ ꯃꯥꯗꯤ ꯑꯗꯨꯒ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯕꯦꯚꯥꯟꯒ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯃꯥꯏ ꯃꯈꯨꯗꯣꯝꯕꯤꯁꯤ ꯊꯥꯡꯒꯠꯂꯒ ꯑꯃꯈꯛ ꯂꯩ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯩꯗꯨꯗ ꯃꯥꯒꯤ ꯀꯔꯦꯛ ꯑꯟꯁꯥꯔꯗꯣ ꯐꯪꯈꯤꯕꯅꯤꯅ ꯃꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯈꯤꯕꯩ ꯋꯥꯔꯤꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯅ ꯈꯜꯂꯦꯕ ꯀꯥꯂꯤꯗꯥꯁꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯨꯡꯐꯪ ꯐꯪꯉꯣꯏꯅ ꯀꯩꯒꯤꯅꯣꯗ ꯀꯥꯂꯤꯗꯥꯁꯀꯤ ꯃꯣꯠꯂꯤꯕ ꯈꯨꯃꯣꯠ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯟꯁꯥꯔ ꯆꯨꯝꯕꯗ ꯃꯗꯨ ꯃꯥꯔꯛ ꯌꯥꯝ ꯄꯤꯔꯛꯑꯣꯏ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯆꯨꯝꯅ ꯆꯠꯄ ꯀꯔꯞꯁꯟꯒ ꯌꯥꯎꯗꯕ ꯃꯇꯝꯅꯤꯅ ꯃꯥ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯦꯝꯗꯣꯛꯀꯗꯣꯏꯁꯦ ꯀꯕꯤ ꯀꯌꯥꯅ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯗꯒꯤ ꯉꯁꯤꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗ ꯑꯩꯅ ꯉꯁꯥꯏ ꯑꯃ ꯅꯤꯡꯁꯤꯡꯉꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯃꯣ ꯄꯍꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣꯁꯤꯅ ꯑꯣ ꯏꯃꯥ ꯑꯄꯣꯛꯄꯤ ꯏꯃꯥ ꯍꯥꯏꯅꯗꯪ ꯍꯧꯔꯛꯄꯗꯅꯦ ꯄꯤ ꯏꯔꯥ ꯍꯦꯛꯇ ꯆꯦꯜꯂꯛꯄ ꯏꯃꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯏꯃꯥꯒꯤ ꯑꯃꯈꯛ ꯄꯥꯖꯈ꯭ꯔꯤꯕꯅꯤꯅꯀꯣ ꯑꯩ ꯈꯤꯇꯪ ꯁꯝꯖꯖꯔꯛꯑꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯃꯥꯁꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕ ꯑꯗꯩ ꯃꯆꯥꯅ ꯃꯃꯥꯒ ꯌꯥꯅꯕ ꯌꯥꯅꯗꯕ ꯄꯨꯔꯥ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯦ ꯇꯤꯡꯈꯪ ꯑꯃ ꯌꯨꯕ ꯃꯇꯝꯗꯅꯦ ꯍꯣ ꯄꯕꯥ ꯍꯥꯏꯅ ꯍꯥꯏꯗꯦꯕ ꯑꯣꯏꯃꯥ ꯍꯥꯏꯅ ꯍꯥꯏ ꯑꯣꯏꯃꯥ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝ ꯗꯤꯃꯥꯟ ꯇꯧꯕ ꯅꯠꯇꯕ ꯑꯣꯏꯃꯥ ꯁꯤꯔꯦ ꯑꯣꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯏꯃꯥ ꯑꯩ ꯀꯩꯅꯣ ꯏꯃꯥꯁꯦ ꯄꯟꯗ꯭ꯔꯅꯦ ꯑꯗꯨ ꯀꯔꯤꯒꯤ ꯋꯥꯏ ꯃꯗꯨ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯍꯪꯖꯧ ꯏꯃꯥꯁꯤꯅ ꯑꯗ ꯏꯃꯥꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯄꯤꯁꯤꯡꯗꯤ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯈꯪꯉꯝꯃꯣꯏ ꯀꯩꯅꯣ ꯃꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯅꯧꯄꯨꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯥꯔꯁ ꯁ꯭ꯇꯦꯖ ꯁꯦꯀꯦꯟ ꯁ꯭ꯇꯦꯖ ꯊꯥꯔꯠ ꯁ꯭ꯇꯦꯖ ꯄꯣꯛꯄꯒꯤ ꯄꯨꯛꯅꯤꯡꯗꯩ ꯊꯣꯔꯛꯇ꯭ꯔꯤꯐꯥꯎ ꯃꯅꯨꯡꯗ ꯑꯋꯥꯕꯒꯤ ꯆꯩꯅꯥꯁꯦ ꯃꯃꯥ ꯈꯛꯇꯅ ꯈꯪꯉꯦꯕ ꯑꯗꯨꯒꯨꯝꯕ ꯃꯃꯥꯁꯤꯡꯁꯦ ꯉꯁꯤꯁꯦ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯈꯔꯅ ꯍꯥꯠꯇꯣꯛꯅꯔꯛꯑꯕꯅꯦꯕ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯄꯥꯞꯀꯤ ꯂꯩꯕꯥꯛ ꯑꯣꯏꯔꯕꯅꯦꯕ ꯑꯩꯗꯤ ꯄꯥꯞꯀꯤ ꯂꯩꯕꯥꯛꯅꯦꯅ ꯑꯩꯅ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯄ ꯉꯝꯃꯕꯅꯤ ꯑꯗꯒꯤ ꯃꯆꯟꯒꯨꯝꯕ ꯀꯌꯥ ꯍꯥꯠꯇꯅ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯒꯤ ꯂꯤꯆꯠꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯐꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯏꯗꯨꯀꯦꯁꯟ ꯄꯤꯗꯅ ꯃꯁꯤ ꯌꯥꯝ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯍꯥꯏꯁꯦ ꯉꯁꯤꯁꯦ ꯃꯥꯡꯈ꯭ꯔꯦꯕ ꯀꯨꯏꯗ꯭ꯔꯤ ꯃꯥꯡꯕ ꯃꯁꯤ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯦ ꯇꯧꯕꯗꯤ ꯑꯩꯅ ꯈꯤꯇꯪ ꯈꯟꯖꯕꯗ ꯑꯍꯟꯁꯤꯡꯁꯤꯅ ꯄꯥꯎꯇꯥꯛ ꯄꯤꯕꯁꯦ ꯑꯩ ꯏꯁꯥꯃꯛꯇꯤ ꯌꯥꯝꯅ ꯊꯤꯒꯠꯆꯩꯀꯣ ꯇꯧꯍꯩꯗꯦꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯇꯧꯍꯩꯗꯦ ꯍꯥꯏꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤꯗ ꯅꯨꯡꯗꯥꯡ ꯀꯩꯅꯣ ꯃꯔꯣꯏ ꯍꯦꯛꯄ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯍꯟꯁꯤꯡꯁꯤꯅ ꯌꯥꯝ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤꯗꯤ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯗꯅꯦ ꯐꯠꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯩꯕ ꯑꯣꯏꯌꯦꯕ ꯐꯠꯇꯦ ꯍꯥꯏꯔꯗꯤ ꯍꯦꯛꯀꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯇꯝꯃꯛꯑꯀꯥꯟꯗꯗꯤ ꯑꯣꯛꯁꯤꯖꯦꯟ ꯄꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯃꯤꯑꯣꯏꯕꯗ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯟꯁꯤꯡꯁꯤꯅ ꯍꯥꯏꯔꯝꯕꯁꯦ ꯂꯣꯏꯅ ꯆꯨꯝꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯆꯨꯝꯕꯒꯤꯔꯣꯝꯗ ꯁꯨꯝ ꯂꯥꯛꯑꯀꯥꯟꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯛꯍꯟꯅꯤꯡꯕ ꯊꯕꯛ ꯈꯔꯗꯤ ꯂꯩ ꯀꯔꯤꯒꯤꯅꯣꯗ ꯌꯥꯝ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯕ ꯃꯤꯁꯦ ꯍꯥꯠꯄ ꯉꯥꯛꯇꯒꯤ ꯄꯥꯞ ꯅꯠꯇꯦꯀꯣ ꯃꯍꯩ ꯕꯤꯗ꯭ꯌꯥꯗ ꯃꯤꯅꯝꯕ ꯃꯁꯤꯃꯨꯛ ꯆꯥꯎꯕ ꯃꯤꯒꯤ ꯊꯋꯥꯏ ꯁꯣꯛꯄ ꯊꯕꯛ ꯇꯧꯕ ꯃꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕ ꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇꯪ ꯍꯪꯉꯒ ꯌꯦꯡꯉꯣꯕ ꯑꯩꯅ ꯃꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯅꯦ ꯑꯩꯗꯤ ꯁꯄꯣꯁ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯦꯛꯇ ꯄꯤꯒꯦꯕ ꯃꯤꯒꯤ ꯕꯤꯗ꯭ꯌꯥꯒꯤ ꯀꯩꯅꯣꯁꯤꯗ ꯏꯖꯔꯝꯕ ꯅꯝꯕꯔꯗꯣ ꯀꯛꯊꯠꯂꯒ ꯅꯝꯕꯔ ꯑꯣꯜꯂꯀꯥꯟꯗ ꯀꯅꯥꯅꯣ ꯈꯪꯗꯦꯀꯣ ꯑꯩ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯂꯩꯗꯤ ꯂꯩꯔꯕ ꯍꯤꯡꯗꯅ ꯂꯩꯔꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯏꯖꯔꯝꯕꯗꯨꯅ ꯇꯣꯛꯑꯒ ꯏꯖꯔꯝꯗꯕ ꯃꯤꯗꯨꯅ ꯀꯩꯅꯣ ꯃꯥꯒꯤ ꯃꯍꯩꯗꯣ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦꯕ ꯃꯁꯤ ꯑꯆꯧꯕ ꯄꯥꯞ ꯑꯃꯅꯤ ꯃꯁꯤ ꯃꯨꯊꯠꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯆꯥꯎꯈꯠꯄꯁꯨ ꯉꯝꯃꯣꯏ
ingna singna pan ba sunga moy aduga lauri yum hom ka masa mawa ka haiko masi nature na pithorapa lauri yum hom ka di ai hingon ai gi sambanda mi ne henjala pa ka se ta kitang sentiment oiba aduga masa mawa ka haibadi magi yum pa la pa magi masa gi ka da magi nu pa gi ka da so ba se am very sentimental oiba chugum ba ka se tawba matamda kanaguma nupa amana kari haigani mana tawrene bet haigadra hero haigadra khangre hero dinatre aduna adugumba tawba matamda akoina support tawroi dobani haba nangi du phatabani adumaina tawganu migi macham mawan kada adugumba thabak tawganu ha koi khamjanara kanda madu subside tawra kanda asumba line amada chatla kanda koise yam nuaiba peaceful life ama oini haibse aina dream oina mangjai masi ai miyam mamanda aina masi thamjai ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯏꯃꯥꯅ ꯄꯣꯏꯝ ꯑꯃꯗꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯄꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯤꯀꯦꯟ ꯑꯁꯤ COVID-19ꯒꯤ ꯋꯥꯔꯕ ꯃꯇꯥꯡꯁꯤꯗ ꯉꯥꯛꯇꯪ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯔꯀꯥꯟꯗ ꯂꯔꯟꯁꯨ ꯇꯧꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯉꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯤꯕ ꯏꯃꯥꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯗꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ 3 Mothers Art Gallery haitana yam phasaba art gallery ama aina finding the voices ki through the cover tawjabani yenkhatpiraga akoigi adugi coverage tu su yengbiyu maduda aigi kok sida laihobase akoigi 3 mother ase karino hairaga akoigi pokpiba ima ko hek pokpiba ima adagi akoigi ima leibak akoina pokpham ko ima leibak aduga third sina akoigi ima lon ko ada akoigi na akoi maitai lon sa akoi ima lon tare aduga manipur sina akoigi ima leibak aduga pokpi be ima akoigi 3 mothers si adum aigi kok sida yamna adum lei ima haira kanda akoina masigi 3 entities sida akoina kana tawbase the matang asida last ki oina akoi comment amatang ga khangat jaraga akoi program asi losin jarage yamna nungai smaina yamna interactive oina akoi gi session sida yaubidana comment tawbira kanda mapung phan bagi damakta Roshan Kumukchamna ibirai imai bemgi wari amasung saireng singsina ekoida haibadi younger generation singda anauba amasung aphaba gyan yamna pibi kurumjari haina ibirai Bemcha Debina ima bembu hanna nachana kurumjari adagi Rinku Kumukchamna, I feel the taste of finding the voice. Thank you, Ima and Monica. Huirem Bharati Yumlem Bamna Ima Matangi session da Ima si bino dini gi wari macha phazaba ama pabiyu haina haibirei. ai soidana pajagani Maharaj Kumari Binodini na iba wari masa aina ngasi pari ba wari sida yawi ani aigi thaudraba hitub lalu haidana ma ibane adu yamna phajaba adu aina khangatsare ai wari singse loina ngasagi class ta takhi badana tana wari se phangba kansida aina amuk paaba sida mahause to anba ma thogle aduna aigi thaudraba hitub lalu haiba madugi chief commissioner gi da samtu lon base reality ni tasengna kainone koi samtu lon base ai su chale aba samtu ga choba ladaki landa ingraba adugi da magi kaithen phambi amana magi nupa do siphai oina legidraba madi khangau mane facet oira kanda mana mi me am da ko phoga magi pro to yam phajaba adugumba aigi thahaudraba hitubla luche ai mathangi akoigi kenoda thangja sina lakpada ai program da ai dum keno soidangam dana ai lang thopjage mayam punamna su adum keno aigi damakta lining view maramdi ai su chahi to khara yam chalam ni nanga chi su ko khitang chiklaktana ai guli ga charaka ngaktan du phadokre ba
ꯑꯗꯨ ꯌꯥꯝ ꯁꯥꯏꯌꯦꯕ ꯗꯦꯜꯂꯤꯁꯦ ꯑꯗꯨꯅ ꯁꯥꯕꯒꯤ ꯃꯤ ꯅꯥꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯅꯥꯕꯅꯦꯅ ꯈꯟꯕꯤꯒꯅꯨ ꯉꯥꯛꯇꯪ ꯁꯥꯕꯗꯨꯗ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯒꯤ ꯊꯥꯍꯧꯗ꯭ꯔꯕ ꯍꯩꯇꯨꯞ ꯂꯥꯜꯂꯨ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯆꯒꯅꯤ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯁꯤ ꯇꯥꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯅꯥꯕ ꯀꯌꯥ ꯄꯣꯟꯇꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯥꯝꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯒꯗꯕ ꯋꯥꯠꯂꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯗꯨꯒ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ